Matamgi Manipuri Wari channel asibu tabiriba khwai pomnamakpu taramna okjeri. Ngasi sa mahausangom minority girl mapal suba tangkak amok puduna lakjeri. Mayam punna taminarasi. Thaibi wada mukjab lepi. Mamit anido tagup amuk khapli. Arnab mamit khuzinduna miteng hongdeyengli nupaduda. Thaibi sayon na phat inglagli. Aying mamay thongduda lemjaba sakdamna liting oiduna nungsiba mit aniduna huna inglami. Thaibi amada mugeng mihon su dangdang chong khalaglim mikupduda. Makha Thaibi mugdang sor sang na hondokli. Tapna hayrai. Koina sena Kaiba? Hayde paisado. Paisa kadawa? Singbagi, lawbagi. Arnab, Thaibida munna inglagli, yamna munna, mamit kupda. Bro, Arnab wangang lagano hayna, makunengit katawragli. Sayonso, wangang nibado lepli. Gadaraba. Thaibi, mamit anido isilaga, kangay hayragli. Koina say katawa. Sayon, Thaibida kanging inglagli. Arnab sa Thaibida, among kihena, luthani inglagli. Kanada. Thaibi namito kang pangapang thoragduna maga. Thaibi do kana chenki. Phamasungam hauda haneng namda chenki. Maga hairam liba wahai dugi artha lekhai singamdre. Machuna thoglakpa amani mana khumnamba. Adobo nupa ani tuda jamam naba madi piramli. Sayonde kari marambo laibadu. Wahai dugi artha bo kang mangam libra jumbalda na kwit katawragli. Hiram kuding uganba, mapam kuding yogan manubado, sayon guminog duhe urure. Arnab, sayon tamna, kongtang amani tangjilagli. Masado karakon tarap daw na, sayon na tablog kaharagli. Kay haning liba, minog na. Wakal sagap ka daw rin nina, ha? Jumbal pay na, kajikanong lagli. Muna taho, yam na muna taho. Pami hay do na, nanggay ba pangloy da ba po sakta, mitaba tamlo na. Maday, ay mideng manung jan kraban. Atopa ka na amada, mideng nang silagpagi ay nayaba kagpiro. Masi nang muna kangjel. Masana yari pare. Yadre ay gyurd. Masana nungsire pare. Nungsidre namda na nungsiyani. Masi kangjel. Arnab wa makataramda mamaylay ito na chatki. Sayon, Arnab na chat krabada matun na tumin nga solagli. Nungsibada forces na mamisakto ay dur. Nang umamadi ay winingde. Masiso nang nakangjel. Punsita mapal thongna waragdaba machadi ay du helo. Ithaki halda kari loncha chatkani haiba ay imana dakbire. Imagi athangna nang mungakbibani. Imana ni, pupna mang imana ni. Thamoy gi asing manung sibada namphogi nung sibana kaidaw nungda asing manung siban haiba diyar. Asing manung sibabo matam chupada ikay khumna jariba misak amani. Masi maso nafam lusing na takini. Thaibido short kana holenga mayumda kana chinsilagli. Kanana tanarage sortar kai chalai dubo. Thaibi mangol duda phadrak dai masado. Sordo thabe hole kana chalakpagi. Tamna japase kai numite heidono ha. Wangala kinu ko. Pakhom pibaga ngamdribane ai. Balo he ichandani. Hai. Hala adi duda later sune imung changu ya changmagi thabak yami. Ngamdre sire ai. Thabak phabini na wari ba. Wari ni kai no khoide. Wabiu. Chak chaba su wani chawrno. Na thawra nangna thakbi bra. Aina thakradi kana laga thakbirage ha. Imana thakba ho imana thakba khangaba. Hai. Taning deko kwak ani khanara kan. Ya changmadane laigam ta changare imungse. Machani gi marai duda bemtona phat haijelakbani. Thaibi machin ngado paitaka tawaduna. Aibu kwaklo. Masiga jonggan man bisina ne kithen kri. Makosat aninda bana. Phare namana cha michang natro. Ai siurage. Noi nungai na leibina hawro. Na homduda singli thokpa khujaw sena amutang na pawro na. Masuksugo. Thaibi sau toram laga imung daga jangke. Namidang do laima machagi kada thabak loisin biri. Nupa oirasone loisin bahai dawni. Rumluna nana thamnaba matam chupada hotna dawni. Nupi haiba laite nupa haiba laite thabak tawada.
ꯑꯩ ꯂꯣꯏꯁꯤꯟꯒꯦꯕ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡꯈꯩ ꯁꯨꯃꯥꯏꯅ ꯆꯩꯅ ꯊꯝꯒꯅꯨ ꯍꯣꯏ ꯏꯃꯥ ꯑꯩꯗꯣ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯦꯕ ꯑꯗ ꯁꯨꯝꯗ ꯌꯥꯔꯦ ꯄꯥꯎꯈꯨꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯒꯅꯨ ꯍꯤꯔꯝ ꯈꯨꯗꯤꯡ ꯇꯥꯁꯤꯟꯕ ꯇꯝꯁꯤꯟꯕ ꯇꯝꯃꯨ ꯑꯍꯜ ꯂꯃꯟꯅ ꯋꯥ ꯉꯥꯡꯕꯗꯅꯦ ꯃꯔꯛ ꯊꯠꯄ ꯌꯥꯗꯦ ꯁꯥꯌꯣꯟ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯃꯨꯟꯅ ꯇꯥꯔꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯁꯛꯅꯤ ꯂꯥꯏ ꯒꯨꯔꯨꯅꯤ ꯃꯈꯣꯏꯅ ꯉꯥꯡꯕ ꯋꯥꯗ ꯅꯊꯛ ꯊꯣꯡꯕꯁꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯃꯔꯛ ꯊꯠꯄ ꯈꯛ ꯌꯥꯗꯦ ꯑꯐꯕ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯀꯣꯟꯅ ꯇꯞꯅꯅꯦ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯒꯗꯧꯅꯤ ꯍꯥꯏꯔꯛꯂꯤꯕ ꯇꯥꯛꯄꯤꯔꯤꯕ ꯄꯥꯎꯇꯥꯛ ꯀꯌꯥꯗ ꯑꯐꯕ ꯐꯠꯇꯕ ꯌꯥꯎꯔꯛꯀꯅꯤ ꯑꯐꯕ ꯀꯌꯥꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯝꯖꯤꯜ ꯐꯠꯇꯦ ꯈꯟꯕ ꯀꯌꯥꯗꯨꯅꯅꯦ ꯅꯊꯩꯗꯨꯅ ꯊꯝꯈꯣ ꯋꯥ ꯃꯊꯛ ꯊꯣꯡꯅ ꯉꯥꯡꯕ ꯍꯥꯏꯕ ꯏꯃꯥꯅ ꯌꯥꯗꯦꯀꯣ ꯏꯃꯥ ꯁꯥꯌꯣꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯈꯣꯏꯗꯨ パイꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕ ꯅꯆꯥ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯏꯒꯅꯤ ꯏꯃꯥꯒꯤ ꯌꯥꯊꯪꯕꯨ ꯅꯆꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯧꯔꯥꯡꯖꯩ ꯏꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯏꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯁꯨ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯍꯦꯜꯂꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯌꯥꯅ ꯅꯆꯥꯕꯨ ꯊꯧꯔꯤ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤ ꯅꯆꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯥꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃ ꯂꯥꯟꯖꯔꯨꯏ ꯂꯩꯃ ꯅꯣꯛꯐꯦꯠ ꯃꯆꯥꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯂꯤ ꯏꯃꯥ ꯑꯩꯗꯤ ꯏꯊꯛꯀꯤ ꯑꯍꯜ ꯄꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅ ꯆꯠꯀꯅꯤ ꯏꯃꯥꯒꯤ ꯌꯥꯊꯪ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛꯀꯅꯤ ꯏꯃꯥꯅ ꯑꯩꯒꯤ ꯇꯥꯏꯕꯪꯅꯤ ꯏꯃꯥ ꯂꯩꯕꯅ ꯅꯆꯥꯅ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯃꯔꯛꯇ ꯍꯤꯡꯕ ꯐꯪꯖꯕꯅꯤ ꯂꯩꯃ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯁꯥꯌꯣꯟ ꯃꯃꯥꯒꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯤ ꯅꯣꯛꯐꯦꯠ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯏꯃꯥꯒꯤ ꯄꯤꯁꯦ ꯅꯆꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞꯅꯤ ꯅꯆꯥꯒꯤ ꯃꯥꯡꯗꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯕꯤ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕꯤꯌꯨꯀꯣ ꯏꯃꯥꯒꯤ ꯁꯥꯌꯣꯟ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯖꯩ ꯏꯃꯥꯅ ꯉꯁꯤ ꯍꯤꯡꯕꯒꯤ ꯃꯉꯥꯜ ꯐꯪꯈꯤꯕꯁꯨ ꯏꯆꯥꯅꯅꯤ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯅꯤꯅꯦꯍꯦ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯏꯃꯥ ꯂꯩꯃ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯆꯥꯅ ꯄꯥꯝꯖꯕ ꯉꯥꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯣꯡꯂꯤ ꯊꯤꯔꯨꯔꯁꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯍꯣꯏ ꯍꯣꯏ ꯊꯤꯔꯨꯔꯁꯤ ꯂꯥꯎ ꯏꯃꯥ ꯁꯤꯗꯪ ꯂꯣꯏꯁꯤꯟꯈꯤꯒꯦ ꯆꯥꯛ ꯇꯣꯛꯂꯒ ꯇꯧꯔꯁꯤꯕ ꯏꯃꯥ ꯏꯍꯦ ꯌꯥꯝ ꯂꯥꯝꯂꯕ꯭ꯔꯅꯦ ꯅꯪꯕꯣ ꯂꯥꯝꯃꯦꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯤꯔꯨꯔꯁꯤ ꯑꯦꯂꯤꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯌꯥꯗꯦ ꯍꯥꯏꯗꯣꯛꯇꯤ ꯑꯉꯥꯡꯗꯤ ꯑꯉꯥꯡꯅꯤ ꯔꯣꯅꯥꯜꯅ ꯀꯌꯥꯝ ꯑꯉꯥꯡꯅꯣꯅꯦ ꯌꯥꯝ ꯑꯉꯥꯡꯅꯤꯗ ꯆꯍꯤ 35-36 ꯑꯣꯏꯔꯝꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯥꯎꯁꯅꯤꯅ ꯊꯦꯝꯂꯒ ꯂꯣꯏꯅ ꯈꯪꯗꯣꯛꯄ ꯌꯥꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯏꯕꯥꯅꯤꯅꯦ ꯋꯥ ꯈꯔ ꯈꯟꯅꯁꯤ ꯑꯔꯅꯥꯞ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯀꯔꯤ ꯈꯟꯅꯁꯤ ꯍꯥꯏꯕꯅꯣ ꯏꯕꯥꯅꯤꯅ ꯑꯉꯥꯡꯗꯣ ꯎꯟꯅꯊꯣꯛꯑꯁꯤ ꯑꯔꯅꯥꯞꯇ ꯍꯥꯏꯕꯗꯤꯅꯦ ꯋꯥꯁꯤ ꯊꯣꯛꯂꯔꯣꯏ ꯂꯣꯠ ꯀꯌꯥꯎꯅ ꯂꯣꯠꯈ꯭ꯔꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯀꯣꯏꯅꯔꯤꯖꯥꯠꯂꯣ ꯑꯅꯤꯗꯨꯕꯣ ꯌꯥꯔꯦ ꯅꯪ ꯃꯁꯨ ꯁꯣꯝꯗ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪꯉꯣꯟꯗ ꯇꯝꯂꯒ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯗꯤꯗ ꯀꯣꯏꯅꯁꯅꯨꯗ ꯃꯨꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅꯤ ꯍꯟꯗꯛ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯑꯗꯨꯅ ꯀꯨꯏꯊꯈ꯭ꯔꯗꯤꯅꯦ ꯐꯔꯔꯣꯏ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯊꯕꯛ ꯄꯥꯡꯊꯣꯛꯑꯁꯤ ꯄꯩꯁꯥ ꯀꯌꯥ ꯄꯤꯗꯣꯏꯕ ꯄꯩꯁꯥꯗ ꯍꯥꯏꯔꯒ ꯂꯩꯍꯦ ꯀꯌꯥꯝ ꯆꯣꯞꯀꯦ ꯃꯤꯔꯦꯝꯅꯤꯅ ꯊꯕꯛꯁꯨ ꯇꯧꯍꯧꯗ ꯑꯋꯥꯕ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦꯗꯣ ꯆꯥꯔꯨꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯗꯤ ꯂꯦꯞꯄ ꯉꯝꯗꯦ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯅꯇꯦꯡ ꯇꯧꯅꯤ ꯑꯩꯒꯤꯁꯨ ꯇꯧ ꯍꯥꯏꯕꯅꯦ ꯍꯣ ꯈꯪꯖꯩꯌꯦ ꯊꯕꯛꯇꯨꯗ ꯇꯧꯈꯤꯁꯤ ꯑꯩ ꯈꯪꯉꯤꯀꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯂꯣꯏ ꯇꯧꯔꯛꯀꯦ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯄꯣꯠꯅꯤ ꯊꯝꯃꯦ ꯍꯌꯦꯡ ꯏꯕꯥꯅꯤ ꯊꯦꯡꯅꯔꯁꯤ ꯃꯐꯝ ꯑꯃꯗ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯀꯨꯞꯅ ꯇꯥꯟꯅꯔꯁꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯒꯦ ꯀꯣꯟꯅ ꯑꯣꯀꯦ ꯕꯦꯕꯤ ꯕꯥꯏ ꯕꯥꯏ ꯑꯦꯂꯤꯅꯥ ꯀꯣꯜꯗꯨ ꯀꯛꯂꯗꯨꯅ ꯃꯃꯤꯠꯇꯨ ꯁꯥꯎꯅ ꯌꯦꯡꯂꯛꯂꯤ ꯑꯩꯅ ꯃꯄꯥꯟꯗ ꯅꯔꯁ ꯇꯝꯕ ꯆꯠꯄꯁꯨ ꯅꯪꯒꯤꯗꯃꯛꯅꯤ ꯅꯪꯅ ꯄꯥꯝꯖꯩ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯆꯠꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯐꯝꯗꯒꯤ ꯅꯥꯊꯩꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯊꯨꯗꯦꯛꯀꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝ ꯄꯤꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯂꯣꯏꯅ ꯊꯤꯡꯒꯅꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯊꯕ ꯌꯥꯗꯦ ꯁꯥꯌꯣꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟ ꯏꯃꯥꯒꯤ ꯌꯥꯊꯪꯅ ꯄꯥꯡꯅꯕ ꯑꯣꯏꯍꯟꯕꯤꯔꯕꯁꯨ ꯊꯩꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕꯤꯔꯛꯎꯀꯣ ꯅꯐꯝꯗ ꯐꯣꯔꯁꯁꯨ ꯇꯧꯔꯣꯏ ꯅꯨꯡꯁꯤꯃꯜꯁꯨ ꯊꯧꯔꯣꯏ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯏꯖꯔꯤ ꯁꯣꯝꯗꯁꯨ ꯑꯃꯗꯣ ꯇꯦꯟꯁꯟꯅ ꯔꯨꯝꯗꯨ ꯁꯤꯟ ꯊꯨꯡꯅ ꯆꯠꯂꯤ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯅꯥꯗꯁꯨ ꯃꯤꯇꯥꯕ ꯄꯣꯛꯈꯤꯗ꯭ꯔꯤ ꯂꯝꯍꯦꯟꯕꯤ ꯅꯪꯅ ꯑꯩꯕꯨ ꯂꯝꯍꯦꯟꯕ ꯑꯣꯏꯔꯒ ꯅꯪꯅ ꯅꯥꯊꯩꯈꯤꯕꯗꯤ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ
ꯅꯨꯡꯁꯤꯗꯦꯁꯨ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯑꯔꯅꯥꯕꯀꯤ ꯑꯣꯏꯒꯦ ꯈꯟꯈꯤꯕ ꯃꯤꯇꯥꯈꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯦꯝꯅ ꯃꯥꯡꯍꯟꯗ꯭ꯔꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯈꯟꯅ ꯃꯤꯇꯥꯈ꯭ꯔꯕ ꯅꯪꯕꯨ ꯀꯔꯝꯅ ꯑꯩꯅ ꯂꯥꯏꯅ ꯊꯥꯗꯣꯛꯀꯅꯤ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯊꯩꯕꯤ ꯈꯔꯁꯨ ꯍꯔꯥꯎꯖꯩ ꯄꯩꯁꯥ ꯐꯪꯂꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯍꯩꯅꯤꯡꯅ ꯈꯔꯁꯨ ꯀꯤꯔꯤ ꯏꯔꯥꯡꯗꯤ ꯂꯤꯞꯁꯇꯤꯛꯀꯁꯨ ꯁꯪꯂꯤꯅꯦ ꯇꯥꯆꯣ ꯅꯊꯧ ꯂꯩꯇꯕ ꯃꯤꯔꯣ ꯅꯪꯕꯣ ꯏꯊꯧ ꯌꯥꯝꯃꯟꯗꯅ ꯋꯥꯊꯤ ꯈꯤꯇ ꯁꯨꯖꯒꯦ ꯅꯊꯟ ꯁꯨꯍꯧꯔꯣ ꯋꯥꯊꯤꯗꯣ ꯑꯩꯗꯤ ꯁꯪꯗ꯭ꯔꯦ ꯆꯠꯂꯦ ꯀꯥꯏꯗꯅꯣ ꯊꯕꯛ ꯊꯩꯕꯤ ꯃꯕꯨꯡꯅ ꯉꯥꯡꯕꯒ ꯇꯥꯟꯊꯒꯩ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯁꯥꯌꯣꯟꯗꯣ ꯂꯩꯃ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯄ ꯌꯥꯗ ꯂꯩꯔꯤ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯍꯦꯟꯕꯅ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯖꯔꯤ ꯆꯠꯈ꯭ꯔꯕ ꯑꯃꯗꯣ ꯆꯠꯈ꯭ꯔꯦ ꯊꯦꯛ ꯊꯦꯛꯇꯅ ꯆꯣꯡ ꯆꯪꯗꯅ ꯉꯁꯤꯅ ꯂꯣꯏꯔꯦ ꯄꯩꯁꯥ ꯐꯪꯂꯅꯤꯅꯅꯦ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯁꯣꯅꯣ ꯆꯨꯏ ꯆꯨꯏꯀꯣ ꯃꯌꯨꯝ ꯄꯥꯟꯕꯒ ꯑꯃ ꯈꯪꯂꯣꯏ ꯅꯪꯁꯨ ꯆꯠꯂꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯂꯗꯣꯏꯅꯦ ꯊꯣꯡ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯃꯨ ꯏꯃꯥꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯏꯃꯥ ꯊꯩꯕꯤꯅ ꯑꯣꯐꯤꯁ ꯌꯧꯔꯛꯄꯗ ꯃꯣꯆꯥꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯦ ꯑꯩꯕꯣ ꯍꯣꯏ ꯃꯊꯛꯇ ꯁꯥꯔꯅ ꯅꯪ ꯂꯥꯛꯄꯒ ꯆꯪꯂꯛꯑꯣꯅ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯄꯤꯗꯣꯏꯖꯥꯠꯂꯣ ꯊꯩꯕꯤ ꯃꯊꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯈꯤ ꯃꯣꯆꯥ ꯊꯩꯕꯤꯕꯨ ꯌꯦꯡꯂꯒ ꯁꯣꯜꯍꯧꯔꯤ ꯄꯩꯁꯥ ꯄꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯄꯤꯕ꯭ꯔꯥ ꯉꯛꯁꯝ ꯃꯦꯠꯄ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯣꯏ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯣ ꯊꯩꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯄꯅꯤ ꯃꯩ ꯍꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯂꯛꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯉꯥꯡꯁꯤꯜꯂꯕ ꯀꯨꯇꯛ ꯇꯧꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯂꯝꯕꯅꯤ ꯊꯩꯕꯤꯒꯤ ꯃꯥꯏꯀꯩꯕꯨ ꯊꯩꯕꯤꯅ ꯆꯪꯂꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯈꯪꯍꯧꯗ ꯊꯩꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯥ ꯄꯥꯏꯁꯤꯜꯂꯤ ꯃꯅꯥꯛ ꯅꯛꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ ꯊꯩꯕꯤꯁꯤ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯈꯪꯁꯤꯟꯅꯗ ꯑꯄꯪꯕ ꯅꯇꯧꯗꯣ ꯑꯩꯕꯨ ꯀꯨꯏꯅ ꯑꯣꯏꯍꯟꯒꯅꯨ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯪ ꯀꯩ ꯈꯜꯂꯦ ꯊꯩꯕꯤ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎꯒ ꯂꯥꯎꯊꯣꯔꯛꯂꯤ ꯍꯧꯖꯤꯛꯃꯛ ꯃꯤꯀꯨꯞꯁꯤꯗ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯅꯪ ꯀꯩ ꯈꯜꯂꯦ ꯀꯤꯠ ꯅꯝꯗꯨꯅ ꯍꯪꯂꯛꯄ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯪꯗꯨꯗ ꯊꯩꯕꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯁꯣꯔ ꯍꯣꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯥꯝꯅ ꯑꯉꯛꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯑꯋꯣꯏ ꯇꯥꯅ ꯌꯥꯝ ꯁꯤꯔꯤꯌꯁꯇ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕ ꯃꯥꯏꯊꯣꯡꯗꯨꯅ ꯇꯥꯛꯂꯤ ꯂꯧꯁꯤꯟꯕ ꯍꯩꯇꯕ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯗꯨ ꯊꯩꯕꯤꯗꯗꯤ ꯅꯨꯡ ꯌꯧꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯌꯦꯡꯕꯗ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯤ ꯁꯤꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕ ꯈꯨꯝꯗꯕꯁꯨ ꯌꯥꯔꯣꯏ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯈꯨꯠ ꯅꯥꯏ ꯄꯥꯏꯁꯤꯜꯂꯤꯕꯗꯨ ꯈꯔ ꯀꯣꯝꯂꯞꯀ ꯊꯥꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯄꯥꯏꯁꯤꯜꯂꯤꯕ ꯈꯨꯠꯇꯨꯃꯗꯤ ꯊꯥꯗꯣꯔꯛꯇꯦ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯀꯩ ꯄꯥꯎꯈꯨꯝꯅꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯈ꯭ꯔꯣꯁꯤꯔꯣ ꯊꯩꯕꯤ ꯃꯃꯤꯠꯇꯨ ꯇꯒꯨꯞ ꯇꯒꯨꯞꯀ ꯂꯥꯎꯊꯣꯔꯛꯂꯒ ꯑꯩꯅ ꯅꯨꯡꯁꯤ ꯁꯤ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯌꯥꯔꯣꯏꯌꯦ ꯈꯤꯇ ꯐꯥꯎ ꯈꯟꯊꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤꯕ ꯊꯩꯕꯤꯒꯤ ꯋꯥꯗꯨꯗ ꯑꯔꯅꯥꯞ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯂꯛꯂꯤ ꯃꯉꯛ ꯅꯣꯟꯊꯔꯒ ꯊꯩꯕꯤꯒꯤ ꯃꯥꯏ ꯃꯄꯥꯗꯨꯗ ꯅꯛꯁꯤꯜꯂꯤ ꯀꯩꯕ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯈꯪꯗꯦ ꯋꯥ ꯃꯌꯥꯝ ꯉꯥꯡꯕꯁꯦ ꯀꯥꯟꯅꯕ ꯂꯩꯇꯕꯅꯤ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯡꯁꯤ ꯄꯥꯝꯃꯦꯕ ꯀꯥꯏꯗꯒꯤ ꯌꯥꯔꯣꯏꯗ 2 times ꯁꯨꯔꯦꯀꯣ 3 timesꯇ ꯅꯆꯤꯟ ꯃꯆꯥꯗꯣ ꯈꯨꯗꯣꯜ ꯄꯤꯕꯤꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯄꯥꯝꯗꯦꯁꯨ ꯍꯥꯏꯔꯛꯀꯅꯨ ꯅꯝꯗꯅ ꯅꯨꯡꯁꯤꯌꯨ ꯄꯥꯝꯗꯕꯁꯨ ꯌꯥꯔꯣꯏ ꯃꯤꯅ ꯄꯥꯝꯗꯕꯕꯨ ꯄꯥꯝꯗꯕ ꯌꯥꯔꯣꯏ ꯄꯥꯝꯃꯣꯏ ꯀꯣꯛꯆꯥꯛ ꯂꯩ ꯆꯣꯠꯂꯕ ꯅꯪꯕꯣ ꯀꯣꯛꯆꯥꯛꯄ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯗ ꯄꯥꯎꯈꯨꯝꯗꯨ ꯁꯠꯄꯤꯔꯣ ꯃꯤꯅ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯤ ꯂꯩꯁꯤꯅꯤꯅꯦ ꯂꯩꯅ ꯀꯅꯥ ꯗꯥꯁꯥꯌꯣꯟ ꯑꯔꯅꯥꯞ ꯊꯩꯕꯤꯕꯨ ꯁꯥꯎꯅ ꯁꯣꯐꯥꯗꯨꯗ ꯅꯝꯁꯤꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯒ ꯃꯤꯇꯣꯞꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ ꯑꯗꯨꯛ ꯂꯝꯍꯦꯟꯕ ꯊꯃꯣꯏꯗꯣ ꯑꯩꯅ ꯃꯨꯜꯂꯅꯤ ꯊꯩꯕꯤ ꯃꯄꯤꯔꯥꯡꯒ ꯆꯦꯜꯂꯛꯂꯤ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯉꯥꯎꯕ ꯀꯩ ꯅꯪ ꯇꯩꯁꯥ ꯅꯪ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦ ꯅꯪ ꯇꯝꯅꯤꯡꯕ ꯃꯤꯗ ꯇꯝꯃꯨ ꯆꯠꯂꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯐꯥꯎꯕ ꯌꯥꯔꯣꯏ ꯀꯅꯥꯒꯤ ꯃꯃꯤꯁꯨ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯊꯩꯕꯤꯕꯨ ꯈꯪꯊꯥꯒ ꯊꯥꯗꯣꯛꯈꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯗꯣ ꯐꯥꯊꯅꯕ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ ꯊꯩꯕꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯣ ꯁꯤꯟꯗꯨꯅ ꯅꯥꯜꯂꯤ ꯈꯨꯠꯁꯨ ꯅꯥꯜꯂꯤ ꯕꯦꯠꯀꯣꯛꯅꯤ ꯌꯥꯝ ꯐꯠꯇꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯗꯗꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ ꯅꯆꯤꯟ ꯊꯨꯒꯥꯏꯕꯤꯅꯤ ꯊꯩꯕꯤ ꯀꯤꯕꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯉꯥꯡꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯑꯔꯅꯥꯞ ꯃꯤꯀꯨꯞ ꯈꯔ ꯋꯥꯉꯥꯡꯗ ꯂꯩꯔꯒ ꯇꯞꯅ ꯊꯩꯕꯤꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯂꯤ
Thaibi nupaduna phamlakpaduda masadu khara handokli. Arnab yamna tapna khonjal onduna hairukli. Ifamda sinaningdaba nangi thamoido kanagi mafamdaso sinarambu yar. Aibu nungsirako miko ai ngaige numit khara matam pige. Thaibida tapnaga yanglakli. Matamdu phawba aibu nungsiba phawna phono. Ngamdredana upai leiti. Aidi nangi thamoido soidana mungani. Sathibase hena mayek singangi khanganu. Nangbu hat kai banati, langthuk kai banati, nungsi ai bani. Asuk anam kan bai gi thamoibo aduk laina khudum chanbiraga tarai nungsi di haiba pakhumduna oihanbade aini yar masi khangna chal. Mapal thokpasu yar office hour loidu phawba room sida laigadawni. Lemna laithukanu wakhal khal yari kai matam hangganu. Wahai khara do hairamnaga thongdu lok tawsilamnaga bedroom lamda changkre. Thaibi haujiktada machin machadu tumthokladuna kapnganganglakli yam tapna. Exam aisene mana ngangli mayam do gan sukta tabideba taroida nase solo li tabide mawalo bide ina kuchingang seleba betkok sena kana passion biri neba nari base Manabdomo thutke chingkhali kaplibada masule panate. Bed oiraga nuksiyone sibu yabra moi mapa dhairu ngamde nungsidana kamaina nungsidoinaba sonoles kokchakles nangna walok daisene aidi dada sayo nungsige tawuda Mathanda tajaba maungdani mana nganglibado mapalda thokpaso nupadugi sabdra kari tawrokani khanbanaki. Sapaduda makhongani thangalaga phami. Nuksiyo thamoi munika haidana yam apagu sadana ahindegidi magi thabok sulak birar unhabidau sulaiti mawalok sunglai la kanana bu pok leinu khangdeba makok chak pumisibu moi mama mapa so macha kok chak se phajin gai dene koi thai thadoi Ngangliba wa mayamdo juga jaba wa amtanati nupadugi na kong yorobade khudakta hingphum phamlabasu yaraba wa ngaktani. macha ngawbo mo poksilaga khonsida pagu saladana khang hayengdi mayra pa bita kaniba aina suk taktori miusitabana nungai ni hesin Beduda mamai pulak topsilaga duminle machilingda mochana. Laksa kadam chaloino paungna da chawdu kol parakten haiba ada changlapani. Paungnu ngasidi masai nungai ten haibaduda da chawdu ngana halak haningena hayowe. Paungbu kyam kana ngam hawdrino. Ka hena dinateda makok ngawena. Hoi masana ga nawredo ahago isila khara kupna yingbi banati phari. Ado da chawlai ki banai drop. Jangu kino matang jade nang da chaw hanglido. Kai dawr ga da macha. Ma soini na kok chakleni. Mana bu kai dawr ni ge. Koem tawr. Paungna baw hairamon hai hairam jade amu jaine. Lokshin khombado ngang duna mathakta kaki. Kanam changla kanun hairam bane. Machai bungo numit surabra ngaside. Sonoles kok chakles ki khutalan mataradra thawai macham khak palise. Laushin khomba arnab kiramda gam karakli mapaldagi thongdo haifet namduna yengli manungda lok tarambaduda amukshu kaurakli dacha kaurakli ba khonjal lutai thaibi masadu pa khalapsa tawri thaibi arnam thoklak pring anduba thoklakte laushin khomba so hanjina kauri thaibi da hogatuna thongda hangdarakli laushin khomba di thaibi na thong hanglakpaduda ingangakli thaibi shu laushin khomba gi matawduda kharai kairap tawi da chawde manungda ha kadaida khangde sum manungda o laushin khomba gen gangtak manung janglakli da chaw kauri bado tarira dasinadrira machi langlakte nupadu laushin na kauduna janglakli bedroom adom da lakpada mamai pulap option dona lairibado obada manakta jangsilakli da chaw masade kauruga dabra da chaw kanana changbage permission pirai nangoda laushin khomba muka hena gyan ngawkre kaiba sida changlai sei maram kai gino paungdo masana ngai tena call to was pai haiba masangam de engona paulak to so nang chapa ka doge mamai shugan on thorak tena nganglukpani arnab do laushin khomba do papa khalap tawre paungna paw hairamona thongkana hangle kaiba Anirak hanai dadi ganta bangam desinine.
Thong kainona haidi angang do ngahan pukri Arnab to phok haugalakle lausing do swai lawi itha karaga chat kisini ne ha aigi wabo wawni log bitakwane phok haugalaga prapur ka thoki lausing so ingangak na tanaragle thaiwi do thang manak to da kanabu yenglino chaptha mabalong deng namli adu gam lam henba thaiwi do khangbre khangi mamai do shalai shilakle aingondara yare chalo chao aira Arnab wangangda sounding lakli thaiwi su tapna mamai do lai thorak laga chalo haibagi tanja lawraga khong thang ba haude aiko thaiwi do mung chap lebli hayeng nangi pe lawala ka tabani amada aina haikibado kawdaba pai aibu fate hainu laushin kombade ingangakli tawriba matawduda amada mung yeng tawri yare chalo lambi chappada namit lekai koi biaroi masiso babta ba phai thaiwi bakhum kari shupiramda makhana chen tharakli laushin kombana namit lekai koi biaroi ba laushin mathanta wahang kaya hangli dacha asibo Arnab wa makha taramdana makhana thuna kumki mocha Arnab phewna kumnakpadu ubaduda phak haugali adubu wahai ama phawba hairamdaba duda masadu kharadi haraujari